Sunscreen prevention neba I didn't nusa manga do the ginga talk never never song hana the hona later but mahing haimati the uding to me bagi dark adum mamayamdo he na sokse like the nabagi the gumakta took you hype neighbor I couldn't pan up have a product tairesu I couldn't hyperpigmentation gi any product was I couldn't dark pok number pan up a cream type targaso nusa manga do the ginga talk the batar the kamina pagala to know but nusa manga the harsh or ever. Used to be frightened, jumping from mountains, but now I'm enlightened. Ahum subada, akoigi skin je hecta product ama season abadagi no nini humni layer kanda parani haina kanba. Masize yam the concept ne. Ngahan aina mamang the hyperpigmentation part 2 gi video ma semja kiba matamda aina sunscreen je kay am gi matik maru oi akoigi skin da kay am sokhali nusa gi manga sina aduna hyperpigmentation si hena soksa laktana bagi damagda sunscreen je adum tayu haibana chingba ina panjaki. Masdesa mio yamana ingonda message thai. Mi sina kari haine ingonda message thai ke haiba kanda sunscreen somna taibiyo haibado ngahandagi sunscreen taire phatchu phate haire. Sunscreen je kai marang ni tai doino haina ina duk fazana video do da hapcha loiraba matungda irai laina phatchu phate haire padaida ai je kai haidoino khangdreba. Haibadi sunscreen je prevention neba haidi nusa manga do dagi nga thok na baneba songi hana dagi hona leireba mahing haimati adagi uding thungi bagi dark adugumba mayam do hina sokche lagtana bagi dagmakta nga thok biyo haibaneba aikoina phana afaba product tairesu aikoina hyperpigmentation gi any product oiseno aikoina dark pok na ba phana afaba cream taiba taragasu nusa manga do dagi nga thok taba taragadi kamaina phagalaktoino ba nusa manga sidi aduki mate harsh oeba Mana kanjalakpa mayakton henganeba adugidamakta aina first rule je sunscreen je hana taibiyo an haijabaneba ado miyoi sina khallame haidi sunscreen je tairaga magi hyperpigmentation mahin kai ka lebudo mangrani haina aduna masisi maninging biyu mari subada akoigi skin problem oire ibadu matau karamna oire ino haiba khangbi daba haidar kaigino da aina mamang da ju haijakiba hyperpigmentation gi example to dum bijage aikoigi lairaiba thuglaiba mahing aji kari maramdagi thuglaino haiba khangdaba taragadi akoina phana afaba mahing do phana afaba pot season aba taragaju aikoigi nuksagi mangalagi oira ini adagi hormones change tawpadagi adagi stress hereditary singma mayams dagi oira ini haiba khangdaba taragadi aikoi subna tangi phana badang phona lairaniba haibadi mahing phana ba hida ka thiraga lairaniba aduga ngathokna ba aikoigi nuksa mangadagi ngathokna ba sunscreen do di taibira roeba adu oiba taragadi aikoigi skin je adon fight tawga lairaniba phana ba hona ba da somda phattana ba mayam ama nuksa manganduna pisala ani adu oiba taradi kamaina phaba ngamdaino aduna in hyperpigmentation gi example khak pijabagi wani atopa skin problem mayam ama lei smain tawdana uring tholakpa adagi skin da yamna dry oirakpa ngang chalakpa sigumba mayam ama lei sigumba skin gi problem mayam je oirakpa matamda question hangbiyo ba kari maram gi damagda ai skin du smain oire ino haibase khangbiyo ba adu oiba taragadi hena makhata na mai du sokchandana ba prevention je hana tawbiyo haibadi nga thokna ba je hana tawbiraba matungda treatment tawoba adu oiba taragadi akoigi skin du hena sokchala oiba masi je ai mayam da thamjani. Coming up next, choosing the right products.